ꯑꯩ ꯍꯦꯛ ꯂꯩꯇꯕꯗꯅꯦ ꯂꯣꯏꯅ ꯀꯪꯉ ꯃꯥꯡꯒꯗꯕꯅꯦ ꯄꯣꯠꯁꯤꯡꯁꯦ ꯀꯅꯥꯝꯇꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕꯅꯤꯅ ꯇꯥꯃꯣ ꯗꯥꯏꯇꯣꯝꯕ ꯂꯥꯛꯑꯝꯕꯅꯦ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯃꯥꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯝꯗꯦ ꯇꯥꯃꯣ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯀꯣꯟꯅ ꯎꯅꯔꯒꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯑꯩ ꯎꯅꯔꯨꯔꯒꯦ ꯑꯗꯨꯗꯤ ꯉꯟꯇꯥ ꯍꯜꯂꯛꯎꯀꯣ ꯏꯃꯥꯅ ꯌꯥꯝ ꯆꯩꯕꯅꯦ ꯊꯦꯡꯅ ꯍꯜꯂꯛꯏꯅ ꯍꯩꯅꯨꯅꯤꯅ ꯏꯃꯥ ꯑꯃꯨꯛ ꯁꯥꯕꯤꯔꯤꯅꯤꯅꯦ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯈꯣꯏ ꯇꯥꯃꯣꯁꯤꯕꯣ ꯃꯃꯥꯟꯅꯕ ꯌꯣꯡ ꯃꯥꯟꯕꯁꯤꯡꯗꯨꯅ ꯈꯦꯠꯄꯤꯔꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯥ ꯑꯦ 이토mbꯗꯤ ꯁꯤ ꯆꯠꯂꯦꯅꯦ 이tomba 지나오 ꯑꯩ ꯉꯁꯥꯏ ꯅꯣꯏꯗ ꯂꯥꯛꯑꯝꯕꯅꯦ ꯑꯗꯣ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯔꯤꯅꯥꯒ ꯊꯦꯡꯅꯩꯌꯦ ꯑꯩꯈꯣꯏ ꯔꯤꯅꯥꯅ ꯇꯝꯃꯦ ꯀꯩ ꯂꯩꯔꯒꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦꯅ ꯍꯥꯏꯒꯦ ꯂꯥꯛꯑꯝꯕꯅꯦ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯆꯠꯂꯨꯈꯤꯒꯦꯀꯣ Cheers. Cheers. Itaw, ano day tabuk siya nang kasi may diyadam ni ko. Tabuk sino may padi, itaw siya am sa unang kaidyo ni he. Bhai, ay tong ni hai tor dong. Asang mo kudi mga ilo tong doing. 이따오로나 알레비게 아쿠지 타박 tawudu kidrini 아이기슈 한takte 이따오로나 알로 혼나비드나 로기다 nga이no marugi mateng pangnadradi dinaru be ke kande chumi ita sing maruna mago pai de kang de ko le poidam silent thamnani thakjalo bai ꯑꯗꯣ ꯑꯩꯈꯣꯏ ꯐꯝꯃꯩꯁꯦ ꯐꯅ ꯀꯨꯏꯔꯦ ꯆꯠꯅꯕ ꯇꯧꯁꯤꯔꯥ ꯑꯩ ꯕꯤꯜ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦꯀꯣ ꯑꯩꯈꯣꯏꯗꯤ ꯇꯧꯃꯤꯟꯅꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯄꯤꯔꯒꯦ ꯅꯕꯥꯅꯤ ꯒꯥꯔꯤ ꯃꯅꯥꯛ ꯂꯩꯔꯝꯃꯨ ꯀꯩꯅꯣꯅꯦ ꯃꯥꯅ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯌꯥꯅꯤ ꯑꯩ ꯁꯣꯏ ꯇꯧꯖꯔꯒꯦ ꯑꯩ ꯊꯝꯖꯔꯒꯦ ꯀꯅꯥꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯗꯣꯏꯁꯤꯕꯣ ꯖꯦꯂꯤꯗ ꯍꯪꯒꯦ ꯃꯥꯗꯤ ꯁꯣꯏ ꯄꯤꯔꯛꯀꯅꯤ ꯔꯣꯅꯥꯜꯅꯤꯅꯦ ꯍꯜꯂꯣ ꯏꯇꯥꯎ ꯖꯦꯂꯤ ꯀꯩ ꯂꯩꯔꯒꯦ ꯑꯩ ꯍꯟꯗꯛ ꯊꯥꯏꯂꯦꯟꯗꯒꯤ ꯄꯣꯠ ꯈꯔ ꯂꯧꯕꯗꯣ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦꯕ ꯑꯗꯣ ꯁꯦꯟ ꯈꯔ ꯂꯩꯔꯗꯤ ꯊꯣꯛꯄ ꯌꯥꯅꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯈꯔꯗꯤ ꯂꯩ ꯅꯉꯣꯟꯗ ꯈꯔ ꯂꯧꯒꯦ ꯏꯇꯥꯎ ꯑꯩ ꯐꯔꯛ ꯈꯤꯇꯪ ꯇꯥꯗꯧ ꯃꯥꯜꯂꯦꯕ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯂꯦ ꯁꯦꯜꯁꯨ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯌꯥꯝꯅꯗꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤ ꯏꯇꯥꯎ ꯐꯔꯦ ꯚꯥꯏ ꯑꯩ ꯑꯇꯣꯞꯄꯗ ꯍꯪꯉꯒꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯅꯦꯛꯁ ꯑꯩ ꯍꯧꯖꯤꯛ ꯁꯦꯟ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯄꯣꯠ ꯑꯃ ꯂꯧꯒꯦ ꯇꯧꯕꯅꯤ ꯍꯌꯦꯡ ꯄꯨꯡ 10 ꯑꯗꯥꯏꯗ ꯑꯩ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯍꯌꯦꯡ ꯄꯨꯡ 10 ꯑꯗꯥꯏꯗ ꯑꯁ ꯚꯥꯏ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯃꯦꯗꯤꯀꯦꯜ ꯇꯝꯕꯗꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇ ꯄꯩꯁꯥ ꯀꯥꯞꯈꯤꯕꯗ ꯉꯥꯏꯔꯤ ꯌꯥꯏꯀꯤ ꯃꯥꯡꯗꯣ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤꯁꯦ ꯑꯩ ꯂꯣꯏ ꯇꯧꯕꯤꯔꯝꯕ ꯌꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯀꯥꯞꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯂꯩꯇ꯭ꯔꯦꯕꯣ ꯍꯣꯏ ꯚꯥꯏ ꯑꯩ ꯊꯝꯃꯒꯦ ꯁꯥꯔꯗꯦꯀꯣ ꯚꯥꯏ ꯊꯝꯃꯒꯦꯀꯣ ꯑꯩꯅ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯍꯣꯠꯅꯈ꯭ꯔꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯟꯗꯕ ꯐꯩ ꯑꯩꯁꯨ ꯑꯩꯅꯤꯗꯅ ꯑꯩ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯉꯝꯅꯕ ꯃꯥꯌꯣꯛꯅꯅꯤ
ꯔꯤꯅꯥ ꯑꯩꯒ ꯏꯁꯣꯗꯨ ꯄꯨꯔꯛꯑꯣ ꯇꯥꯃꯣ ꯏꯃꯥꯅ ꯃꯥ ꯃꯈꯣꯏꯗ ꯆꯠꯀꯅꯤ ꯆꯠꯊꯣꯡꯒꯅꯨ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯁꯤꯅ ꯍ ꯔꯣꯅꯥꯜꯗꯣ ꯁꯦꯜ ꯍꯪꯉꯛꯑꯝꯃꯦ ꯄꯤꯕꯨꯗꯤ ꯄꯤꯈꯤꯗꯦ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯛꯑꯝꯃꯦ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯊꯥꯏꯂꯦꯟꯗꯒꯤ ꯁꯅꯥ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯁꯦꯟꯅꯤ ꯍꯪꯉꯤꯗꯣ ꯑꯣ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯣꯏꯅꯤꯅꯦ ꯑꯗꯨꯗꯤ ꯁꯦꯜꯕꯨꯗꯤ ꯂꯩꯗ ꯑꯩꯁꯨ ꯑꯩꯅ ꯇꯟꯗꯅ ꯄꯤꯗꯕ ꯑꯩꯁꯨꯅꯦ ꯂꯩꯕꯨꯗꯤ ꯂꯩ ꯑꯗ ꯑꯩꯈꯣꯏꯅꯤꯅ ꯃꯉꯣꯟꯗꯩ ꯂꯧꯈꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯈꯔꯒ ꯑꯃꯨꯛ ꯁꯤꯡꯉꯣꯏꯗ꯭ꯔꯥꯅ ꯄꯤꯗꯕꯅꯤꯗ ꯑꯩꯁꯨꯅꯦ ꯑꯗꯣ ꯃꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯆꯠꯁꯤꯔ ꯆꯠꯀꯨꯝꯁꯤꯔꯣ ꯆꯠꯂꯔꯣꯏꯁꯤꯗ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯟꯗꯛꯇꯤ ꯄꯥꯎꯁꯨ ꯀꯌా ꯐꯥꯎꯅꯗ꯭ꯔꯦ ꯔꯣꯅꯥꯜ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯄꯥꯈꯠꯇꯅ ꯆꯦꯜꯂꯛꯏꯅꯤ ꯀꯥꯏ ꯁꯣꯛꯀꯦ ꯇꯣꯝꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯦꯗ ꯑꯗꯨ ꯕꯕꯥ ꯀꯥꯏ ꯁꯣꯛꯀꯦ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯦꯗ ꯅꯪ ꯒꯨꯂꯤ ꯆꯥꯒꯦ ꯇꯧꯔꯝꯃꯤꯔ ꯍꯧꯖꯤꯛꯀꯤꯗꯣ ꯅꯈꯨꯠꯇꯨꯒ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯂꯧꯊꯣꯛꯄꯤꯔꯛꯀꯦ ꯀꯔꯝꯕꯅꯣ ꯑꯆꯧꯕꯁꯤ ꯗꯥꯏꯇꯣꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯂꯥꯛꯄ ꯑꯣ ꯑꯩꯁꯨ ꯗꯨꯀꯥꯟ ꯊꯣꯛꯎꯕꯅꯦ ꯑꯃ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯅꯤꯗ ꯂꯣꯜꯂꯨꯔꯅꯨ ꯊꯛꯈꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕ ꯃꯩꯈꯦꯠ ꯃꯔꯨ ꯃꯥꯟꯕ ꯃꯌꯥꯝ ꯂꯥꯛꯄꯗ ꯄꯤꯊꯛꯑꯣꯅ ꯆꯥ ꯀꯣꯐꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨ ꯊꯛꯈꯤꯁꯤ ꯀꯩꯅꯣ ꯑꯩ ꯅꯪ ꯋꯥꯆꯣꯏ ꯉꯥꯡ ꯂꯩꯔꯅꯨ ꯆꯠꯂꯣ ꯆꯥꯗꯣ ꯂꯣꯜꯂꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯂꯧꯔꯝꯗꯥꯏ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯗꯗꯤ ꯍꯧꯕ ꯂꯥꯛꯅꯤ ꯁꯤꯗ ꯇꯥꯃꯣꯅ ꯅꯥꯔ ꯂꯩꯕꯗꯗꯤ ꯀꯅꯥꯝꯇ ꯂꯥꯛꯄꯤꯗꯦ ꯃꯁꯤ ꯁꯦꯠꯇꯣ ꯆꯠꯂꯣ ꯆꯥꯗꯣ ꯂꯣꯜꯂꯣ ꯃꯥꯟꯅꯔꯨꯅꯨꯕ ꯒꯨꯂꯤ ꯆꯥꯅꯕ ꯇꯧꯁꯤ ꯏꯁꯤꯡꯁꯤ ꯂꯧꯔꯛꯀꯦꯀꯣ ꯁꯦ ꯏꯁꯤꯡꯁꯤ ꯊꯛꯆꯜꯂꯨ ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩ ꯉꯁꯥꯏ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯈꯪꯕ꯭ꯔꯥ ꯃꯃꯥꯟꯅꯕ ꯌꯣꯡ ꯃꯥꯟꯕ ꯃꯌꯥꯝꯗꯨꯅ ꯈꯦꯠꯄꯤꯔꯤꯅꯤꯗꯤ ꯈꯪꯗꯦ ꯃꯥ Daun nasa kayo si kayo gino. Kayo nang tingnan ba? Ang tanggal ako dyan, ang tanggal.
sak phada mi na pai long ki ba kai no นั่นก็ใช้บาทในตัวนี้เกือบไม่ได้ ต้องลูกชิ้นเหรอ